Koki Khulai Paibas Singna apikpa angang fauba halakpagi thawong asi yaningdaba fongdoktuna Kaisampat Leimazam Lekai masing yamlaba angang amadi Mahairoi Singna Lekai asigi community hall da khongjang sangsinkre angang sing aduna mama mapa singa loinana thoraktuna Kaisampat Leimazam Lekai community hall da wakat mifam famlaba matungda lambida thoraktuna kholaukya laukhi angang ekhoi kallu angang hatpa yaningde haiba kholaukya lauduna chathakhiba khongjang aduga mari leina slipa thokchom kaubi nupi Macha aman hai mamang chahi ki me ohum dagi horakliba irang asida lengang na tumina laisinba asi pende pikliba angang hatlaba fauba tumina laisinba asi yabang ngamloi angang aikhoi ki punsi kanbiu haina mahak na mari leinaba singi pukning chingsinki Asoi da na si me ita hom dagi horakana sum 2023 dagi 24 yawe angang kaya mahat ke mi kaya masahat ke aduga akoi Nagam apu sina ako na kaya na tawag dabida hawji pauba adum tumina na shanbiyawisi ay thamoi yam nuaijane thada na kai ba anga adubu utonna thomna yam tamthina halaba adudagi 8 years old nupi amasu anga amasu adudagi ate su haliba mayam adu kayamta khangdabida ako ni nagam apu singasina thawsabida bida laibadu ay yamna nuaijane action khara da khadbiyo